Mayam sigi kanogi board Manipur board na loba class 10 gi exam do result out oire adu result out oire adugi magi se PDF file format oina phange ko adu my row number first division na yawa second division na yawa third division na yawa pass tawba kangu do sida yengba yarani aduga magi row number na singba sida loi leire ma'am aduga sigi video se ma'am ai sigi link se video gi description da hapke aduga description se download tawrakana dum yengbiro ma'am ko haide aduki matik yami se loina sum mathang ut leiradi yam sangane ba ko aduga khangningba gyan ta da yarsu comment box da biro ma'am sine results in sige aduga topper sing dusu ai video haji semaga haji dum upload tawjarake ma'am aduga Mayam loina ma pass tawbiramo aduga marks wang loin phango ko sorry marks loina wang phango loina ma mi aduga mi yamna pass tawba mala handakti aduga download tawbiro aduga aina wish pizari Manipur top channel dagi mayam mark loina wangna phango do pass tawro ko best of luck guys maru aina aigi hanagi subscribe tawba kangu su ko mark loi jo wangna phango thank you so much video sai lusin jarage mayam thank you bye bye aduga mayam maru oina ama moigi si video si kanoda moigi sigi result out tawne my official website ta tawbra jibok toroktreba kadawrobno khangni moi je link se activate tawdare PDF file oina phange mayam chawya diko bye bye